Revolutionary ki wahan thokte nam thariba amasung khonggun musilaknaba miyambu maning makha tamhanbani mingchatkina te ZUF Gentry group na revolutionary ethics amasung masigi maru ina principle sing adu khangna satkadabani revolution ki wahan thokte nam thariba amasung khonggun musilaknaba miyambu defend tawbu amasung maning tamhanbani loina nam thariba miyam adugi haksing adu phangnaba hotnabani masagi mingchatkina te haina ZUF information and publicity wing na thatur postero lamana haidi zero sina makhata na haidi bana Gentry group na atop organization pu ikai khumna bayaw na nationalism gi damak tam khoi gi ta sengba thawna lingjen ka tok pa masung makhoi gi achievement sing adu ikai khumna ba yawna tamgadabani machin manaw oiriba sing gi marakta khatna sainaba gi thawtok lepaga loina na hena nungsi sanan lemina ba hona gadabani indigenous people sing na amato ina punsin adun ikoi gi pari puri gi lam amsung right sing phangna ba hona ba gi matam adu yamna thingmal le ain kai na illegal immigrant sing athing ba mata yawdana leptra changsela pa sing na tapna lam kaya khopsin duna ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯤꯕꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯗ ꯂꯥꯛꯂꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯤꯕ ꯄꯤꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯁꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯞꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯈꯜ ꯑꯃꯠꯇꯒꯤ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯄ ꯑꯃꯁꯨꯡ ꯄꯜ ꯑꯃꯠꯇ ꯊꯝꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔ ꯃꯨꯊꯠꯇꯅ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯂꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇꯅꯤ Maram aduna lamdam asina leiriba indigenous armed group sing misunderstanding lehandanaba illegal immigrants sing amasung external force sing asigi makhutagi ekhoi tungi miron amasung lam defend tawnabu damakta ekhoi thawna lingjan amato aina punsin ba matam oire haidi Naga sing na mama lebak ngakna bagi damakta sabsana lebdi haiba Nagalim national struggle na mek sengle muiba Naga sing na mama lebak amasung Naga miyam bu kanna bagi damakta sabsaba lebdi haiba si India amasung Myanmar gi mayukta Nagalim national Stragan changsiliba asina mayek singna takle Nagalim gidamakta thawna phapa Naga kayana leiba gidamakta thawai kat khrei lising amasapan kunthra da haipau jadonang gilising makhada jelarung Naga singna British India gi mayokta kan balanthing sathake haipau jadonang na thawna phana kathokiba adu ikai khumna ut oina NNN GPRN gi jadonang brigade linkhat le haina NNN IM gi general secretary thunganglen muibana phongdokre ngasi senapati district headquarter Naga gi tongan basia so sing amasung yamlaba mioi kyana nat ku fijol sing setuna traditional song saktuna amasung jagoi chaduna mahakku harau taramna op ki thawram muibana wafam asi phongdo kibani mahakna makhata na haiki bada Naga sing na sok thawna idan Nagalim amagi damakta aset pare amaga loina na kathokiba kaya adu gi damakta thagat phongdokli Nagalim gi sovereignty yauna ekhoi gi phangpham thokpa haksing phangbagi matam adu lagle Nagalim gi damakta Naga sing na mathwai pamuba laitana kathokli haibadu itihas na sakhini haipau jadonang mapangan kalaba British ke mayok talanthing ka adu wafam thamladuna Naga National League na solising sampan nifugataru ke September de British amasung India gi Myanmar gi post colonial state oiraba matam da khusem gi oiba state boundary ama thamlam khiba adu lothokna ba organize tawba hawkhi loina NNN gi matam da gi lising sampan nifugani panda pangthok pa general election boycott tawkhi maki pokna pam lamdam somdal da ing 2010 da satna ba hotna ba manipuri police commando na mahiroi amabu cold blood ta hatkhiba yauna ta thita woina tawbagi thawdo kya sa thaki kalin maidagi St Joseph College jakhagam da BS second year tamni mahiroi dikho lo samna kathokiba aduna naha oiriba mirul sing da thawna piba oirasun haina phungruki Bangladesh amasung NE gi marakta connectivity hangat hanaba India Myanmar Thailand transport corridor mapangan kangkhat hanaba khannakhre Bangladesh amasung Northeast state sing gi marakta connectivity hangat hanaba amasung India Myanmar Thailand transport corridor hena mapangan kangkhat hanaba high level task force on the Northeast economic corridor gi ahumsuba mifam Aizol da pangthokre hawkibin thukaba numita Mizoram gi chief minister Laldu Hamana share lauduna pangthokai from other Guwahati as in Northeast state sing dagi helicopter connectivity hena phagat handuna central hub ama oina develop tawnubu ki matang da chukhanaki Northeast region as the railway connectivity hangat hanaba amasung inland waterway hena phagat hanaba ki matang da chukhanaki mifam aduna border and infrastructure ase hena modernize tawba mong da semgat chagana amasung internet service asi hena pakthok sauthok pagal loina hena phagat hanaba ki matang da sumifam aduna yamna kupna khanna nainaki loina Northeast state sing da puthokliba pothok sing ase yumthang nari Bangladesh amasung atop laibak sing da export tawduna lamdam ase economic phibam hengat hanaba haibasri mathau tai haina khanaduna hairiba lam asida kan mineng thamduna thabuk pai khatnaba sumifam aduna khanagi Northeast region the national frontier railway na paikhaliba railway connectivity manung sana region asida railway track kilometer lising taru kasani pan ga kunga mapan mapung phana develop tawba loire
नॉर्थ ईस्ट स्टेट सिंह मरु अइना मिजोरम सिक्किम मेघालय अमसुंग अरुणाचल प्रदेश की कैपिटल सिंह असि यौना रेलवे कनेक्शन लेहनबा नेशनल सप्लाई चेन द रिमोट एरिया सिंह असि मपुंग फाना सेमजिन हनबा ngamgani masina region asida passenger service kaktana tana cargo facility hengat handuna sanmilun gi firam tasu hena pagatkani hairi mifam aduna lobug loina na hairi thabuk singa sia thubu thabuk oina pangthok na center gi mari leinaba ministry sing da daksina ba sufire bloke Mizoram के चीफ मिनिस्टर ना शेयर लोग तुना पंथों की बा हाई लेवल टास्क फोर्स ऑन नॉर्थ ईस्ट इकोनॉमिक कॉरिडोर की मिफम अदुना डोनर मिनिस्ट्री जयतिरिया दीता सिंधिया या नॉर्थ ईस्ट स्टेट सिंह के मिनिस्टर के आसु वर्चुअल ओइना सरुक याकी फेस्टिवल सीजन की नामा डोनेशन तौदना GPRN ना वार्निंग तौखरे फेस्टिवल सीजन की नामा कना कुंबा मतगी सेल डोनेशन अमसुंग मतेंग लौदरबा एनएनसन GPRN लुप असगी नेशनल वर्कर सिंह दा कनबा डायरेक्टिव पिखरे GPRN की किलोसर की मखादा सेक्रेटरीट ऑफ किलो अफेयर्स ना इशू तौखिबा ऑफिशियल इन्फॉर्मेशन अमगी मतुंग न लुप असगी रैंक कुदिमक लेरिबा मेंबर्स न फेस्टिवल सीजन की नामा प्राइवेट इंस्टीट्यूशन गवर्नमेंट डिपार्टमेंट मियाम कॉन्ट्रैक्टर अमसुंग बिजनेस Established singdagi makal amatagi sel gi mating amata lawroidabani khongthang ase Nagaland sinbathungna pangthokadorba festival season sing ase hena wahan tok leiba amasung santi oina pangthok nambagi damaktani mari leinaba region sing sub region sing central administrative area gi caretaker central administrative officer amasung president sing na haiba order ase mapung phana pangthoknaba amasung monitor tawgadabani haiba directive ase ngakna tawasing gi matakta GPRN gi provision singi matung in nakan action sing lokhat kani haini manipur da nicotine amasung hidak managi polam sing yawa gutkha amasung pan masala khudak tagi yonba thingkre manipur government status da nicotine yaw hidak managi polam sing yawa ching tobacco product sing pan masala amasung gutkha yonba yaw na masibu sabo paisintona thamba amasung distribute tawbagi thabuk khudak tagi sahi amagi oina athingba thamle haina manipur sarkar ki health and family welfare ki commissioner of food safety and commissioner cum secretary suman singhana order thokre order asigi matung ina haiba thing ba food safety and standard provision act restriction on sales regulation 2011 amasung food safety and standard act 2016 ki provision singi makhadani masigi maru iba pandamdi tobacco sales food products sing public health sokhan gadaba kaya asigi ngakthok nambagi dabaktani notification asina makhata na hairi bana athingba asi makhal kuding maki gutkha pan masala chat tobacco pure tobacco khaini jada yauna brand na tragna packaging style khetaba thamdana manam nungsiba amachung mahaw yaba tobacco kuding athingba legani order asigi matung ina consumer sing na nicotine amachung hidak managi polam sing adu ilai na yansinba yanaba punna yonba na tragna tongan yonba da so athingba legani hairiba decision asi leba asigi tongan ba state sing amachung union territory sing da tobacco amachung nicotine yabu gutkha amasung masiga manaba product sing khutakta thingnaba central erika nut marketing corporation amasung union of india ani gi marakta supreme court thengnakiba case amaga mari lenin in 2016 the supreme court ki pikiba directive amagi matung ina lawrakibani hidak amasung nicotine yabu polum sing sabanu miwe bigi sangri yamna satiba mongta akiba kaya prekliba asiga mari lenana consumer of food safety na public health ki interest ta hairiba kongthang sing asilawkalakibani hairiba directive asibu indaba singi mathakta food safety and standard act ki mari leinaba provision ki makhada akan action lawgani athingba asi manipur state pumbu khudak tegi sanaba hore order asi sahi ama chupna chanagani haire Manipur की इरांग लोइद्रिंगे स्टेट गवर्नमेंट संगाई फेस्टिवल पांगथोकने बसिली बसी मतंग चादे स्टेट अमगी फेस्टिवल पांगथोक हाई बसी लेबाक असिदा शांति लेरबा मतुंग प्रजा मिया पुमनमक मसा मसा की मेम दे लेजरबा मतुंग पुंगिंग वाखल हरावना नुंगाइरबा मतमदा पांगथोकदबनी मरम अदुन स्टेट गवर्नमेंट इरांग लोइद्रिंगे द संगाई फेस्टिवल पांगथोकनबा सिली बसी मतंग चादे मरम अदुन फेस्टिवल असिदा IDP सिंगना सरुक याबिगनु थौरम असे कमिटी ऑन प्रोटेक्शन ऑफ मैतई विक्टिम मोरे कोमेप ना लेबाक मियाम गलुइन ना थिंगनी स्टेट सरकार ना फेस्टिवल पांगथोक ना बखोंथांग असि लेपकदबनी हाइन लुप असिना थादोरप चेरोल अमन हाइरि चेरोल असिना मखाता ना हाइरि बने मणिपुर थोकलेबा इरांग असि मपुंग फाना शांति हंजनबो ओइद्रे अमसुंग इरांग असिना मरम ओइरगा समजरबा मिसम कागे पुंसि मांख्रे मिय क्या अमगी मयुम मकई मई थादोरप पिदगी मयुम मकई लेइतदुना लांजेनदुना IDP ओइना रिलीफ कैम्प kaya saidang kum lau duna leiri mayum makai leizadraba relief camp da awaba kaya khangbada wakhal fataba ngamdraba mioi kaya amasu tauduna sikibagi thaudo kaya leptana thokli maram aduna state government sangai festival pangthokani haina siliba thawrang asi janingde amasung pangthoktana ba khanghalli hojik manipur da piar lenga thamdan irang asi loisingani hairiba central government gi phirep state asida shanti purapang ngamdri state asigi national highway sing da free movement lehingani haikibadu
tabuk oina onthokpa ngamdri irang asina lanjenarab IDP sing sahi asigi December fawbagi manungda masa masagi yumda hanjelhangani haikipadu tabuk oina pangthokpagi mami ude Morai Surachandpur Modbung amasung Kangpokpidagi lanjelakhiba IDP sing bu resettlement tawbagi policy amata government na khananaba amadi lawkhatpham thokpa khongthang amata lawkhatpa leite maram aduna miyoi lising kayana lanjenaduna IDP oina relief camp sing da saidangduna leiraga sangai kanbagi pandamda amasung tourism yokhatnabagi pandamda sangai festival pangthoknaba Silibasi ekwina yaba ngamloi miyobagi punsidagi sangai ni hena maru oibra miyoiba leiraba matungna sangai kangadabani miyoiba leitrabadi sangai su leirubagi kanaroi maram aduna irang asi mapung phana loisindriba makai amasung state asda mapung phana santi laktringaida state level festival amata pangthokpiganu haire aduga mathangi update na kuki inpi manipuri ngasi 29/11/2025 senapati da NNN IMG lusingba TS Meeoi Lakh pada kim kuki inpi manipur na mateng pangi amasung harau taramna opo yawi haina social media da announce tawriba nupa aduna su haina kiba wahai sing adu aranbani asoibani haina sengdoksari TS Meeoi okpada kuki inpi manipur gi lusingba amata yawruba leite hairiba wahai sing asi miyamna lana launa khigadawre haibadagi kimna sengdoksabani ST Jangkhulun Haukip Secretary Information and Publicity kuki inpi manipur aduga atop update amana naton jangda PDF ki commander ama military air strike ta sikre haina kangloi pak ya pun ba khulauna update tawiri